Bangladeshki Lai Haraobagi Thouramda Patriotic Writers Forum Manipurna Mateng Panglagani Hairi Manipuri Cultural Complex Tetaigon Adampur Bazar Bangladesh Sin Langduna April gi tang Nipan Mapan Amadi Tara Numit Humni Chupna Bangladesh Pangtokadoriba Ima Makungleima Haraobagi Thouramda Patriotic Writers Forum Manipur gi Maikaidagi Pangbaya Mateng Sing Panglagani Hairi Thasigi tang tarada Manipuri Cultural Complex Bangladeshki Maikaidagi Lai Haraobagi Thouram asigidamakta PAWF Manipurda Mateng Pangbinaba Aiba Cherol Thaduna Khangalapagi matung inna Thasigi tang taramangada famkiba forum asigi Executive Committee gi mifamna Bangladeshki Mitei Singna ina lining amadi Chanabi Sing Yokhatnabagi Wakhalonda Pangthokadoriba Lai Haraobagi Thouram asida Mateng Pangnabagidamukta warib asilokibani PAWF Manipur gi mihut kangbu amasu chatuna numit humni chupna Bangladesh pangthokadoriba Lai Haraobagi Thouramda saruk yarugani hairi khongchat aduda Manipur gi saknairabi folk singer kayasu saruk yananaba thorang tauri Bangladesh khongchat aduda saruk yaningba lamdam asigi miyamna thenglaba fawda March ke tang kungani thoi fawbagi manungda kaisamthong hodam lerek machinda leiba forum gi mayai sanglen natraga forum gi official contact number 9862109658 tagi pau fawbirakpa yagani haina PAWF ki secretary Rakesh Nauremna thadorokpa cherol amada phongdorakli